Image PAODAM miyang tabiri basumbu yumnam Anuradha Devine kaunono khurumjari. Hauzik maroiba pauda handak sem liba union budget asi chahi kunmanga gi yanglaga semani haina Chief Minister NB na phondokre. Popi panbi yanba chakhibadagi mafam khangdana mangkraba BDF Premanda asiba haksang oine phamkre. The Ganga Vilas River Cruise ki members in Bangladesh miyamna haraute yamna okre. Loinana Tarong Doi Suba Sahit Manoranjan Singh Memorial State Level Open Football Tournament hodokre. Hauzik Sandana Pizari India bo Malangi superpower lebak oibang naba handaki union budget asina pandam thamle jahi manga khaktagi yanglaka samkeba budget nate haina Manipur gi Chief Minister NB na phongdokre wafama singasi Jan Dance Academy da BJP Manipur Pradesh na sanduna union budget matangda pangthokiba khananainabagi thaurampa amada Chief Minister na phongdokibani Tharamadada party ki state president Adhikari Mayum Sarda yauna party ki miyoising amadi akangahi kyana saruyaki Tharamadada mangna makatana hai handak semleba budget asidi lakadriba sahi kunmanga gi yanglaga semba yan hanba budget ni budget asigi makada India gi malim gi superpower lebak oinaba honarakle handak puthokliba union budget asigi matangda political party amadi MLA kharana Laidabagi mayukta leba budget ni haina lawasi junaba wale. Laidaba miyokyagi yimsakre Prime Minister Modi gi miyang makada laidaba sangi phibam phaglakle. Hana leiramba budget ke amount dagi handake asina chada humbutaru hengale masi punamak laidabagi yapatharang sing paikhatnabani. Masidanatana budget asina so sadun tribe na jengba sotharaba kyabasu phibam phaganaba amadi ngak senduna thamnaba yauri sabka sath sabka vikas ke wakhalon makada lebak singe miyoi khudingma po sammanaba thakta thamnaba honari state sida nauna semgaleba infrastructure sing adusu malingi thakta changdamnaba yaba maungda sangwatkibani Mafam singha sida lamkoiba lakpagi sangyamna wangli haike lairabagi against ne di wai hai sidai da PMAY lairabasing yum saraba lairab kon jai to honorable prime minister na last 7-8 years da yum gam sarba lairab yum crore ani hum bata sarba sum lairab ne greba lairab gari Honorable Prime Minister Narendra Modi ji makhada Bharatiya Janata Party ki losing makhada Bharat lai revolution ji fagal nei ne sum lai na to lai di ba ha ga Modi CPI CPM bi te ram mai tham de akoi di yum crore ani ki mathak sa ga handa kisi dai da PMAY ki budget ka 66% jump to ne 66% हाने के लिए मैं बजट की अमाउंट दुगी ना 66% करीबी लेकिन लाइव मुझे यूम साल की सीधे तो कमाई उन्हें कोई ना लाइव भी ये है लाइव भी बजट नहीं कमाई है ये Tharanga Mari Lainana Union Minister of State Dr. Bharti Prabinta Pawana Hai Jarsampur Medical College ki the makso samgat sagana by unit budget asina lupa crore chanika marupudra ni thoi hable Manipur ki oina unit budget asagi makada NIHM ki oina lupa crore chamaka marupudra ni thoi kaitholagani Emergency COVID relief package 1 ki oina su lupa crore kumathoi amati package 2 ki oina lupa crore marupudra ni pan hablagani sambhamasi COVID ki management tawbakhak sijana bani budget asina India gi miyoi khudema po chokhatpa ngamna bo honari Amrit Kal ge budget amani budget asi ge makhada malemge lebak kya ga changdamna ba yaba maungda sangona ba thorang kya yauri yimthangnariba lebak singi economy ga yengnarubadai India ge oinadi phibam phana thamna ba lengak asina honaduna lagle Manipur asi tourism agriculture yauna potai kaya export tawbage
chap saba mafam amani maramaduna state asibasu sanganaba santana kana honaduna laglibani India seeing a city technology lamda so pibam pagalaktuna digital platform singi kanaba lebak sege miyamna pangmangam le haike Bollywood star Sunny Leone sarugyagadariba House of Alina Sinba fashion event pangtokadariba haptakang saibungda ngase ayo pung taduglom tabada sakangdaba singna pomlang sinduna pokai hanamle bom pokaiba aduda miyoy amata lehodabana maram oraga aso pandi yahodre bom adu haptakang saibungge khathangba saruke phansang manakta pokai kibani thawdok thokpa maduda Imphal East ke SP M Pradip Laktuna yangsang kibagaloinana Purampa police na case amalo khakre Thawdok adu thokraba matungda kangzaibungi akoibada police na pagsannathi humbagi thabak sathakre apapungi paudi leitri Amaramda hapta kangzaibungda pangthokadariba Fashion Pride event ase pangthokpai yaroi haina athingba thamkre ngasi Imphal East District Magistrate ke kuthangda branch officer Pinky Laisramna thokiba order amagi matungina hojak lairiba law and order phatabana pangthokpai yaroi haina athingba thamkibani haire Mamangtha January ke tang taram apanda Chandan district ke Tengnapon police station ke manung chanba Faishi village ta popi Pambi yanba chatki badage mafang khangdana mangkraba BDF personnel thawan okramp maning laikai dage ningomam Premananda ngarang Lebanat village ke lok amadage sina phangkiba adu ngasi General Hospital ke mokta purakre Chandan district police ke SDPO na luchingduna Janens mokta purakhiba aseba haksangka du postmortem tamnana bagidamata imang manungge miyoi shingi sahi longnaba ngainabada thingman kebana marambu oiraga ngasi haksangka du hayeng postmortem tawragani loinana misi asiga mari leinana samkiba JAC na demand kya yawa memorandum amasu lenga kasigi team minister da pisankre haire Chandan district ke Sakpikarang police station na konba faise village da popi yanba chapada oran top singda mayam tumpham dage mafam khangdana mangkibadage thiba khangdana lerapa BDF and Permanenta jahi contractore apokpa and Dina Singh Thawal Okramp maning lekai da leiba miyo asi ngarang numidang pung taru khada helapada mahapothiba chakiba kangpuna Lebanon haina khangnaba chingchang amadage asiba haksang oina thengnakhi And Premananda Sina Pangle Habapau Tabaga Taubal District VDF Welfare Association na Tamoishong na Nuaitaba Pongdorakli Amadi Imung Manungi Amasung Marup Mapija Singna Thingna Horiba Awabadasu Sadugyaragli Loinana Lekidraba Enter Premanandagi Mapunda Solidarity Upa Oina Ngasanimidang Pongtaruk Tabada District Sidaleriba Police Station Outpost Unit Singda Kandan Thanduna Amadi BDF personnel singna minute ahum tumina leiduna leikidrabagi atmana mapugi leikonda ingne chingna leirujana bathami jakhi loinana Premananda da tholiba thokdokse security force kudimakta matungda thoktaba oirasunu haire Ipu Yaima Panmai Lambi Development Committee na Kamanipur College Kaksangi Gate Mapadagi Awang Pangna Chamdring Satuna Loksiki Singtum Masa Hendoktuna Sing Kakpam Mayagi Singpai Lambi Pauba Pongnabagi Pandamda Honarakpa Ngasidi Pongnabangam Haina Ipu Yaima Panmai Lambi Development Committee Kaksangwadi Secretary P. Godadana Pondorakli Wapama Singa Sidiki Hoduna Lambi Asi Lebak Amadi Nung Tabagi Tabaka Mari Lainana P. Godadana Pundo Kibani Mana Makata Kibada Lambi Asi Sembada Low Soklabisingna Lambigi Matakta Masamasage Salkai Yauna Hanagi DC Nalentang Talent IAS Kaksang Assembly Constituency MLA Emperor Ramishore Wabaga Assembly Constituency MLA Dr. Usam Debena Chawamateng PBK Wargi tarik mari thangjen misidagi hojeduna koi lamben si leibak thaba amadi nungna singbu koi thanangai honajari masida leibiriba aidi sarkar gi maike honorable MLA sing adigi leiriba praja social work mayamna akoina sujariba numjariba sida kitang mateng akoidi khare hena lamben si phadna semningi adubu mayam gi mateng duna natanadi akoi lamben si adi hena mapung phabadu akoi di ngamoi maramasina mayami matingdu koi kainugi thungda nijabani Radiation oncology line da Manipur da so India ke atopa state singda ke tadana line bangam le haina American Oncology Institute Imphal ge radiation oncology da senior consultant oriba Dr. PAODAM Tomsana Pungdorakre
Wafam asi ngasi babina speciality hospital ge American Oncology Institute AOI da World Cancer Day ga marilena na pangthokiba pangwisanga unaba amada mahana phongdokibani. Kabai soida leba institute asagi medical oncologist ke senior consultant Dr. Sivasis Bhattacharya yauna pangthokiba pangwisanga unaba aduda Dr. Thaudem Tomsana hai cancer layangi manung asi hospital aduda leriba technology ke makhayamna poli. Cancer ki ada imung manungi miyoi sing samaj ki mateng su yamna changi hadak chahi ki oina closed care gap haiba wakalon da pangthokliba World Cancer Day asagi mapung phaba wakalon ta adu lebak miyam da phanganaba hona ministry haike mana makha taraduna high institute asna cancer patient singda stereotactic radiation treatment SRS SBRT amadi SRT ki line shapiri House Powda AOI na SBRT SRT treatment da patient taret amadi FFF beam gi mateng na 3D CRT IMRT IGRT amadi rapid ARC ge treatment ge mateng na cancer patient samapan ge matakta layang krai maramasina radiation ge layang ge oina manipur da leriba patient singna mapalam da chatuna layang bagi bathau tadre amadi institute asida se amba ST ke kata hold singe oina so prida layang bagi khudong saba piri haike sida laga di daga le vida bo le ngam le film si yam to ina theng si poi ma si ke si ko yan ta mi le bum sen ya ko sida le ko di pa sa lo ko na sum recommend to sim ba si sa lo corona ko na to don hai lo sa se ya si da daga le na ni hai ni ma di ko radiation treatment ko rim sa le si ko 2 dimension treatment ko ba se si matam da di yo ya de de ko si di 2 dimension sum do ko to starting with 3 dimension and the 4 dimension book over and the latest sort of can also learn a little at the same time they going on CMHT PMJY health cards you learn under 10 completely free treatment Yapo Road Garidaleba Kids of Foundation da ngase gratitude day ge tharampang thokre mahiro ishingbo katopakaloina na tapi tambiriba oza singda Makhoibu nungsu nungsa thidana puthok pusen tawriba van driver sing parents guardian singna makhoi gidamakta tawriba thawdang singbu tawiman khangbaga loinana thagatpa phongdokpa oina pangthogiba thoramde Tharomasida entertainment program sing yauna maru aina ramps dance drama recitation de kulangi sai traditional dance gymnastic taekwondo yoga thangta wushu thagapa phungtopage wahising yauna tonga tongamba tharamse mahiroi singna pangthoke mahiroi singbu kadaida karida soki gadage haiduna senariba singbu tawimang khangba utpa tharongi pandam oike ngasage tharampa aduda skuna asige teaching non teaching staff parents yauna miyakyana saruyake Board of Secondary Education Manipur Bosana Lawa High School Living Certificate Examination 2020-23 oina saruge yakadaba mahiroi morige mahiroi shingidamakta khanduna all Community Development Organization more akodomna sentuna mamangi sahi lisangani kunitogi December gi tang taramapandagi sataduna lakhiba pre coaching class loishin bagi thoram ngase akodongi office ta pangthokre ngasigi thoram aduda akodonge president as buddha amadi nupikunai chakon lamjing lob morige vice president ti premabatina maru eba methunglen to oiki loinana thoram aduda pre coaching class asige oza singh amadi mahiroi shingna sarugyakhi akodonge president as buddha phondorakpada more lamdamasi education gi lamda khara sothna leiriba asi kharata orabasu phagana bage pandamda akodomna jahi khudengi precaution class ase pangtoktana laklibane coaching class asida sarugyariba mahiroi shingna pangthokadariba SSLC exam asida lairikana paduna mai pakpa oyu haina yaphapawjin piki loinana coaching yauriba mahiroi shingna magwangna phangloptuna mai palapa mahiroi shingda mana pigine haina su phongdokhe ngasinung tinta pung aniga minin nipumanga romba taba aduaida mori rom dage kilometer ani rom chalagalaiba m channel bilas manata auto rickshaw amend 06 SE 3063 amaga 9 IRB ge tata amend
019803 gari amaga thingsinaduna accident thokpada auto driver amadi auto aduda tonglapa nupi passenger ama soglaba mioi ani adudi thangkan lant allies lalpur chai kuntramanga amadi lalmo sagi allies mami chahi nipumanga makoi animal more 1 number 3 dagini hairi soglaba makoi animal more hospital na pukatuna lain chathari hairi All Manipur Muslim Development Organization Amadogi Chahi Kunsurapagi Yamna Maru Eba Khongtangka Ama Oina Lubasagi Executive Committee Amadi Advisor Yamna Pamkiba Akanaba Mipama Mana Amadogi Maming All Manipur Maite Pankal Clubs Organization AMMPA CO Haina Ming Ole Haina Mipam Duna Lautokre Lubasagi Ming Olabasul Lubasagi Topubasang Pariba Pamsing Nauna Ming Olaba Lubasagi Pampa Adum Paikigani Luki Tana Patapsu Hanagi Aduda Aduma Oigani Ming Oliba Asagi Maru Eba Maramdi Amado Hairiba Organization Asagi Ming the Yauriba Muslim Pahiba Wahi Asida Manipuda Hosaga Zik Oiba Pibam Asiga Susanadre Adugi Sumatakta E Mari Oiriba Mitai amati Maitai Pangange Marakta Kariguma Monk Amada Taptong Naragalebagum Tauri Asaguma Maram Sang Asidage Amadi Manipuda Hausagoriba Purup Sangi Piva Masida Hena Nuksi Sanaba Purak Nabage Pandamda Lubasagi Maming Hongdopagi Pirab Lawuni Hairi Nasagi Ming on Bagi Itihasak Orabatora Matuda All Manipur United Clubs Organization ke President Pairujam Nando Luang Amadi United Maitai Pangan Organization ke President Yumkai Bampa Adelna Special Guest Oina Saruyake Awang Sengmai Sedunda Kas Development Committee ASS CD Shina Maikei Adungi Miyang Kidamota Paikalapa Sapat Taurangi Sadukama Oina Ngase Ayok Committee Ge President Kwaira Pump Surjamanina Kwaira Pump Apokpa RCC Bridge Amadi Lambi Sangaduna Miyamda Kusina Kre Kwaira Pump Apokpa RCC Bridge Sangaduna Miyamda Kusina Bagetarampa Aduda Sengmai Kendrage Hanage MLA Kwaira Pump Devendra Committee Secretary Kwairapam Ishwar Chandra, Treasurer Kwairapam Anil Vice President Yumle Mam Sarad Retired EO Angom Brazamani Amadi Point Nipange Park Sauba Lump Miamda Donet Taurakiba Kwairapam Byron Singh Mahaki Apokbi Kwairapampo Ongbi Manglem Tombi Amasung Makogi Imam Manungi Maru Eba Miyakiasu Nazagi Tharam Aduda Saruyaki The Ganga Villas River Cruise ke members na Bangladesh ke Mongla Porta Thonglabada Myanmar Harawdayamna Okre Opoge Tharamadda Bangladesh da India ke High Commissioner Oiriba Pranay Burma Bangladesh ke MOS for Shipping Khalid Mohammed Mongla Port ke Chairman Amade Sangnarba ke asu Saruya ke Malangi Khwaidike Sangba River Cruise Odiba kilometer Lisang Home Chani Sangba Cruise Aduna India Amasong Bangladesh Pauduna Numete Yankini Changna Laklebani Haide Bangladesh Manangda Cruise members Nge Kongsat Aduda Safety Security Amasong Comfort Pikani Haina Minister Khalid Mohammed Pongdoke Cruise Kongsat Aduda Sadukiyariba Tourismna Beggar Heart Ke Dum Mox Humpugi Site Chatuna Yanke Ganga Vilas River Cruise Aduna India Amasong Bangladesh ke Turen Kuntareta Fauraga Chatkani Haide Hausak Sanabigi Pauda All Manipur Football Association Amadi Manipur and Nagaland CRPF sector Anigimi Makada 143 Battalion CRPF Lampel Amadi Impal West District Football Association Anina Sinduna Tarondo Suba Sahit Manoranjan Singh Memorial State Level Open Football Tournament Ngasi Tagyan Daleba Sai Complex Ta Hodokre Tournament Asi Satisgarh Ge Lanpanda Thawai Thakraba Sahit NJ Manoranjan Buning Singh Oina Pangthokpadi Football Masana Ase Promoter Ba Oina CRPF na Lepalaitana Lisangani Taradege Tournament Ase Pangthotuna Lapane Tournament Hodopagi Tharampa Asidale Kidraba Sahit Manoranjan Ge Apokpi NJ Mamsa Devi Minister Awangba Nimai MLA Haukolet Kibzent Amadi Tongan Ba CRPF Personnel Kiana Sarugya Ke Tharangamari Lainana Minister Awangba Nimai na Hai Mioiba Haibasi Nomakangdana Pulagasu Maripak Maram Dangitamakta Kathopa Medium na Tangi CRPF Ase
paramilitary force tadi yamna achawa force amani tournament asina state asigi youth singbu motivate tawduna responsible oiba citizen ta ama ohenba ngamngani haiki All Ziribam Sport Association SAS and Sinduna Mamang Thage Tang Kuntra Dage Hauduna Jiribamba High Secondary School Gi Sanabungda Chathariba Kumapan Suba KC Malik Memorial Invitation Football Tournament 2020-23 gi ngasi sanakiba match ta team animakna goal ani chanabadage penalty ke kaunabada PFC na KSC bu goal taruk mangada maithiba bikre Hauzak Arabada Maroiba Pau Amane Pizari Handak Sem Liba Union Budget Azi Chahi Kunmanga gi yang laga semani haina Chief Minister NP Rena Pondokre Bobi Panbi yan basaki wadagi mapam khangdana mangkraba BDF Premanda asiba khaksang oine phamkrai The Ganga Vilas River Cruise ki members in Bangladesh miyamna haraute yamna okrai Loinana Tarong Doi Suba Sahit Manoranjan Singh Memorial State Level Open Football Tournament haudokrai Image PAODAM ngasigide matang sadaloijare ngeng tabiri basang amuka na khurumjai